ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ 28 ꯁꯨꯕ ꯇꯥꯡꯀꯛ ꯄꯥꯈꯪ ꯑꯃ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯃ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯝꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯋꯥꯔꯧꯅꯕ ꯁꯥꯎꯅꯕ ꯉꯥꯏꯍꯥꯛꯀꯤ ꯑꯃꯒ ꯑꯃꯒ ꯑꯣꯏꯅꯖꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯏ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯑꯁꯨꯝꯅꯗꯃꯨꯛ ꯍꯥꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯄꯥꯔꯤ ꯆꯍꯤ 25 ꯔꯣꯝ ꯁꯨꯔꯕ ꯄꯥꯈꯪ ꯑꯃꯈꯛꯅꯤ ꯂꯣꯏꯅꯅ ꯆꯍꯤ 24 ꯔꯣꯝ ꯁꯨꯔꯕꯤ ꯄꯥꯟꯊꯣꯏ ꯂꯩꯁꯥꯕꯤ ꯑꯃꯈꯛꯅꯤ ꯑꯁꯨꯝꯅ ꯄꯥꯈꯪ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯦꯁꯦꯖ ꯊꯥꯅꯕ ꯀꯣꯂꯦꯖ ꯀꯥꯃꯤꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯇꯨꯡꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯃꯛꯁꯨ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯉꯟꯅ ꯀꯣꯂꯦꯖꯇ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯂꯦꯖꯇ ꯄꯥꯟꯊꯣꯏ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯂꯒ ꯄꯥꯔꯤꯕꯨ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯗ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈꯤ ꯑꯗꯨꯕꯨ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯄꯥꯔꯤ ꯃꯍꯥꯛ ꯂꯥꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯈꯤ ꯅꯪ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯝꯃꯅꯤ ꯄꯥꯟꯊꯣꯏ ꯁꯦ ꯁꯣꯝꯗ ꯂꯩꯁꯜꯂꯛꯑꯣ ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯥꯎꯔꯤꯗꯨꯕꯣ ꯌꯥꯔꯤꯁꯦ ꯄꯨꯡ ꯀꯌꯥꯗ ꯍꯥꯏꯅꯈꯤꯒꯦ ꯉꯁꯤ ꯅꯣꯡꯃꯇꯪꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯄꯨꯡꯐꯝꯗꯨ ꯆꯞ ꯆꯥꯅ ꯂꯥꯛꯄꯤꯕ ꯌꯥꯏꯗꯅ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯁꯦ ꯑꯩ ꯄꯔꯞ ꯂꯥꯛꯀꯦꯅ ꯐꯠ ꯂꯣꯏꯁꯟꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯒꯥꯔꯤ ꯖꯒꯥꯗꯣ ꯅꯨꯡꯁꯤꯠ ꯌꯥꯎꯔꯝꯗꯕꯩ ꯋꯥꯅꯤ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯤ ꯌꯥꯎꯔꯛꯇ꯭ꯔꯤꯁꯤꯅꯤ ꯑꯩ ꯑꯣꯇꯣ ꯇꯣꯡꯉꯒ ꯂꯥꯛꯏꯅꯤ ꯌꯥꯔꯦ ꯅꯆꯤꯟꯗꯣ ꯊꯤꯔꯅꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯆꯤꯟ ꯊꯤꯗꯨꯅ ꯑꯣꯏꯗꯕ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯕꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯄꯥꯟꯊꯣꯏ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯁꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯌꯥꯔꯦ ꯅꯪꯒꯤ ꯑꯥꯏ ꯑꯦꯝ ꯁꯣꯔꯤꯁꯦ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯅꯆꯤꯟꯗꯨꯗꯅꯦ ꯅꯣꯡꯃꯇ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯍꯧꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯍꯩꯅꯖꯕꯤ ꯑꯃ ꯑꯣꯏꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯅꯠꯇꯦ ꯄꯥꯟꯊꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯁꯦꯕ ꯁꯥꯎꯕꯗꯨ ꯄꯛꯆꯗꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯁꯦꯡꯕꯅꯤ ꯑꯩ ꯒꯥꯔꯤꯗꯨ ꯅꯨꯡꯁꯤꯠ ꯇꯥꯔꯝꯗꯕ ꯇꯥꯔꯗꯤꯅꯦ ꯈꯔ ꯊꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯝꯒꯗꯕꯅꯤ ꯑꯗꯨ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖꯇ ꯆꯪꯗꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯄꯥꯟꯊꯣꯏꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯄꯥꯔꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯧꯁꯤꯔꯥ ꯍꯣꯏ ꯌꯥꯏꯌꯦ ꯆꯠꯁꯦ ꯑꯗꯣ ꯑꯩ ꯂꯝꯕꯤꯗ ꯉꯥꯏꯔꯝꯃꯒꯦ ꯅꯪ ꯈꯔ ꯊꯨꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 10 ꯌꯥꯏꯀꯣ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯑꯩ ꯐꯠ ꯂꯥꯛꯑꯒꯦ ꯌꯥꯏꯀꯣ ꯍꯣꯏꯅꯦ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨ ꯅꯪꯒꯤ ꯍꯧꯅꯕꯤ ꯊꯦꯡꯂꯛꯀꯅꯨꯀꯣ ꯌꯥꯅꯤ ꯀꯔꯤꯁꯨ ꯋꯥꯔꯅꯨ ꯁꯦ ꯁꯨꯗꯥꯔꯠ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯄꯥꯟꯊꯣꯏ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯅꯤꯠ 10 ꯄꯥꯟꯊꯣꯏꯅ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯃꯤꯅꯤꯠ 10 ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤ ꯂꯥꯛꯈꯤꯔꯝꯗꯦ ꯃꯁꯤꯗꯁꯨ ꯄꯥꯟꯊꯣꯏ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯅꯤꯠ 30 ꯈꯔ ꯍꯦꯜꯂꯕ ꯃꯇꯨꯡꯗ ꯄꯥꯔꯤ ꯃꯍꯥꯛ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯅꯥꯛꯇ ꯈꯥꯝꯈꯤ ꯄꯥꯟꯊꯣꯏ ꯑꯁ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯁꯣꯔꯤ ꯅꯪꯒꯤ ꯁꯣꯔꯤ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯕꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩꯅꯦ ꯆꯠꯅꯤꯡꯕꯒꯤ ꯃꯨꯠꯇꯣ ꯂꯣꯏꯅ ꯇꯦꯛꯈ꯭ꯔꯦ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣꯕ ꯊꯕꯛ ꯑꯃꯠꯇ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯅꯪꯅ ꯁꯣꯔꯤ ꯍꯥꯏꯗꯕꯁꯤ ꯂꯩꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯁꯤꯕꯨ ꯅꯪꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯕ꯭ꯔꯣ ꯅꯠꯇꯦ ꯄꯥꯟꯊꯣꯏ ꯄ꯭ꯂꯤꯖ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯈꯤꯗ꯭ꯔꯤꯕ ꯄ꯭ꯂꯤꯖ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯖꯤꯛꯇꯪ ꯊꯦꯡꯈ꯭ꯔꯕꯁꯨ ꯈꯖꯤꯛꯇꯪ ꯁꯣꯏꯈ꯭ꯔꯕꯁꯨ ꯄꯥꯟꯊꯣꯏꯒꯤ ꯃꯕꯨꯛꯅꯤꯡ ꯐꯥꯅꯅꯕꯒꯤꯗꯃꯛ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯄꯥꯔꯤꯅ ꯃꯕꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯄꯥꯔꯛ ꯑꯃꯗ ꯐꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯅ ꯍꯥꯏꯈꯤ ꯄꯥꯔꯤ ꯅꯪꯁꯤ ꯋꯥ ꯍꯥꯏꯅꯕ ꯃꯇꯝꯗ ꯀꯌꯥ ꯍꯦꯟꯅ ꯁꯦꯔꯤꯌꯁ ꯂꯧꯗꯕ ꯃꯥꯜꯂꯦ ꯃꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯄꯥꯝꯗꯕꯅꯤ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯄꯥꯟꯊꯣꯏ ꯈꯨꯗꯣꯡ ꯆꯥꯗꯕ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯏꯗꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯦꯠꯄ ꯑꯗꯨꯅꯅꯤ ꯅꯪꯒ ꯍꯥꯏꯅꯕ ꯃꯇꯝꯁꯦ ꯍꯦꯛꯇ ꯁꯣꯏꯕꯀꯣ ꯑꯗꯨ ꯑꯩ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯦꯗꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯁꯣꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯒ ꯋꯥ ꯑꯃ ꯍꯥꯏꯅꯕꯁꯦ ꯑꯗꯨꯝ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯗꯨꯒ ꯑꯩ ꯅꯍꯥꯟ ꯅꯨꯡꯗꯥꯡꯁꯨꯅꯦ ꯅꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯈꯪꯖꯤꯟꯅꯗꯕ ꯇꯧꯔꯒꯅꯨ ꯅꯪꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯅꯠꯇ꯭ꯔꯣ ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯅꯠꯇꯦ
नुमिदां पुंग निपान खक्तनी तारिदो अदुगो वारी सानरमगा फोन दु फट कक्थकी फोन दु कक्थलेना इन हलगा तोबो मतमदा फोन दु स्विच ऑफ लेखि करिगिनोबा अदुगी मतुंगदा आई सावरंगनी आई वारोरंगने से नंग खंगिनेबा नंगना हलगा सु इंगोंद कॉल तोरक्ते नंगिसे आइने नोंगोंद खरा नुंगसिरे आइने नोंगोंदगी होंदोक्लरोय खलगा नंगने यामना सोक्सलकपा माले अदुगी नति मी पाथोय तसिना ई फोन दु मै यौखिदबनी मै तत्खिबा अदगिदी का मनुंगदा चंगे आई चार्ज तौगे नंग वारोरमने न खंगी अदगिदी आइगी चार्जर से चार्ज चंगो सुने यादबे वानी से अस आई खंगी नंग मै होंग सावरमनी से अदुबु आई उपाय लेखिदे मम्मी थंगददी आइना चार्जर मयाम पुथोगने अस टेबल मथक्तु थमगा अमगा मरी समजनरगा आइना सेम होनबसे अदुबु उपाय लेखिदे अदो सावरनोबा अदुगिसुने आई एम वेरी सॉरी आई लालेबा यारे नंगे आई एम सॉरी से आई खारे मीना सोइखिबा मतुंगदा आई एम सॉरी हाइबसे यामना नुंगसिबनी अदुबुने नंगे चिंदुदगे आई एम सॉरी हाइबा वाफमसे अइंगोंददी आइबु तुगजे हाइबगा चप मानरे यारदी नंग अदु हाइदो सुंगा हाइरगन पांथोय आई नंगोंदा हाइजरेदिना अदु चार्ज याउदबैनेबा से आई एम सॉरी अमुचो हाइग्रे आई सोइग्रेबा यारे पांथोय नियोबिगी पुंसीसे नुंगसिद्रा अखोय सुमना थेंगनरकने हाइबसे खलुदेको स्कूल दा लाइक तमिनरकपदा आइना ngangoringediki nangna ngangoringediki adomok sana minaduna dum lakke mapung mari pharakpa matamdadi apam nuksi phorokpadagi aige nangase matau karamna naksina khebano habase khanghouti asumna nangai ga ngangoringediki loinarakpa nakhoigi imunga su akhoigi babaga nakoi babaga su yam nak natinaba macha nungsinare haiduna ibani didi thoina etpadi pidreko asumna lakane habase थाजरुथे अदुगने पाथोय कनागुमदिने अमगमगा नुंसिनबदा ममा मपा यानाददना अस मरेगे तौनदना मखोय उनबा वारी सानबगा फंगपोंदेदा कदाई चलुई नंना कदाई लेरुइनो अस कोथि थिनदना ममानासु मचानुपिदा ngang अदगी मचानुपादासु ngang अखोयगिदि थोइनासु येनद्रे अदु इबानिगी येनबा हाइबबु आइना आई एम सॉरी हाइबसे नंगदि याम सावय अदो मसि पुनुमक्से आइना हाइजनगेना हाइजनबदि नते अस यारे बतानिंगदे नंग अदुगुम वादो गाना सेना लाप नते यारे आइदि ngसाइना मुते खरबने ngसिदंग नुंसिना हराउना लेकोनसिदा कोइबा चसे हाइबदा नंग निंगोंदा सामना सावलिबसे करिगिनो पांथोय हुजिकसु सावरिब्रा हाजिबो अस अदु रेडी आइदि मो हाइनिंग कदोरे यारे को हाइरकनु आइ तानिंगदे हाइसिनि हाइरोइबा आई एम सॉरी हाइबदो आइ हाइरोइ यारे आई एम सॉरी हाइरो यारे को हाइरो पारी आई सीरियस कर लहनिंगे नखोइगी मा बाबाना यारासु अखोइगी मा बाबाना नंगबु यारासुने पुंसीसिदे हिंमिनगदो इसे नंगाइगनि खरा दाइते खंगना इसागे थोगांगदि लोमिनसे अदुगा थबक खुदिमक्ता समाइना सेसे नांदोकपजे आई पामदे अदुगा आइना नोंद हाइनिंगबमना नंगाइगा नुंसिनबसे हौजिकसु मतम लेरि काइना खिबेदा नंगोंदा मांगदबसु लेथे अदुगा आइंगोंदा मांगजगदबसु लेथे पांथोय अदुमाइना हाइनुबा कइनो खजिक्तंग आइना थबक लापदा खितंग सोइबगिबु अदुगा अकन अकन मवांगांगिदबु करिगिनो यारे पारे आइदि नोंदा हाइसिनि नुंसिनबसे सुमाइना सुम तौदोरदि अखोइ माने यासनु नोइ माने यासनु आइदि नंगाइगा काइनाबदने आइदि काइसु कपोइ सिमदि नंग थाजो मतम लेरिङेदने खरे इसागे दाइतासि खंगना चेक्सिना चनसे हाइसिनि अस पान्थोइ अयमु हाइगे तौरेनि हाइरो से खतंग हापियो नसक पजे ने यामना पुंगबो माले आइने नुंसिबसे नंगना सुगंग खंबिदे नोंगानदगी नुमिताबो आइंगोंदा दम इसा उलांगदोगी तौदले आइसु नंगना हाइबदि दम याबने खितंग थेंगबुगिबो अचि यारे पारी तोसे चलसिसे आइ मफमसिदने नोंगाइफम खंगोइदोरे नंगा कोइबा चलगा वारी उताइ खर सानारगा पोथागे खनबने सुम वारी सानारगाने आइ खुदौ सम सावगलगदोरे लो चसिलो पान्थोय प्लीज अतोपो वारी मा सानासि गदोगे सिनतबा अतोपदा कोइरुसिरा अतोपो गार्डन कोरिसिराबा यारे चलो आइ करिम तो कोइनिंद्रेसे नंगा लोइनबसे आइ सुम पामक्त्रे आइ सुम हाइनरक्त्रेबा नोंगादंगी नुमिताबो नचिन्थिबा ngakta ओइदबा ngakta नंग निंगोंदे सामना ओइदबा ngangi सिमरम कइगिनोबा लो चसिलो थेंग्रे युमदने इमाना ngangamane haying no momu चसिलो पान्थोय साउखिनोबा अस नंजिदि आई मो हाइगे तौरेने आई एम सॉरी आई हाइरोय आई एम सॉरी हाइरोय से पान्थोय से नाइखोबा पान्थोय
ꯉꯥꯏꯈꯣꯕ ꯑꯩ ꯈꯪꯗꯦ ꯑꯩ ꯆꯠꯂꯦ ꯅꯪꯒꯤ ꯒꯥꯔꯤ ꯇꯣꯡꯗ꯭ꯔꯁꯨꯅꯦ ꯑꯩ ꯒꯥꯔꯤ ꯑꯃꯨꯛ ꯁꯤꯗꯒꯤ ꯋꯥꯏꯔꯒ ꯆꯠꯈ꯭ꯔꯅꯤ ꯄꯥꯟꯊꯣꯏ ꯑꯝꯇ ꯉꯥꯏꯈꯣꯕ ꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯑꯣꯏꯅꯖꯗꯨꯅ ꯋꯥꯔꯧꯅꯖꯗꯨꯅ ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯥꯟꯊꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯔꯤꯅ ꯍꯦꯛ ꯊꯦꯡꯕꯁꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯄꯥꯟꯊꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯁꯨ ꯊꯋꯥꯏ ꯌꯥꯎꯏ ꯑꯃꯗꯤ ꯏꯃꯨꯡ ꯑꯅꯤꯁꯤ ꯑꯃꯒꯁꯨ ꯌꯥꯝꯅ ꯅꯛꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯄꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯗ ꯀꯔꯤꯁꯨ ꯌꯥꯗꯕꯁꯨ ꯂꯩꯔꯝꯗꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯔꯒ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯄꯥꯔꯤꯗ ꯋꯥꯔꯧꯕꯣꯏ ꯀꯔꯤꯕꯣꯏ ꯄꯥꯔꯤꯒꯤ ꯃꯐꯝꯗꯗꯤ ꯑꯗꯨꯃꯛ ꯋꯥꯔꯧꯔꯝꯃꯤ ꯊꯕꯛ ꯑꯃ ꯍꯥꯏꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯦꯔꯤꯌꯁꯂꯤ ꯂꯧꯗꯦ ꯊꯕꯛꯁꯤꯡ ꯑꯁꯤ ꯁꯤꯠ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯤꯗ ꯌꯥꯝꯅ ꯇꯁꯦꯡꯅ ꯄꯥꯟꯊꯣꯏꯅ ꯄꯥꯔꯤꯕꯨ ꯂꯥꯞꯊꯣꯛꯄ ꯄꯥꯝꯂꯛꯈꯤ ꯄꯥꯟꯊꯣꯏꯅ ꯈꯟꯈꯤꯕꯗ ꯄꯥꯔꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯣꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯁꯤꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯁꯣꯔꯤ ꯍꯥꯏꯕꯁꯤꯅ ꯇꯨꯡꯗ ꯑꯁꯣꯏꯕ ꯀꯌꯥ ꯇꯧꯔꯛꯄꯗꯁꯨ ꯃꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯣ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯔో ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ ꯃꯁꯤꯗ ꯍꯦꯛꯇꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕꯒꯤ ꯃꯑꯣꯡꯗ ꯄꯥꯔꯤꯗ ꯊꯣꯛꯂꯛꯄ ꯍꯥꯏꯔꯨꯔꯒꯅ ꯃꯗꯨꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯣꯏꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯗꯨ ꯁꯣꯏꯈꯤꯕꯒꯤ ꯃꯔꯝꯗ ꯆꯥꯅꯕ ꯋꯥꯍꯩ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯦꯛꯇꯃꯛ ꯍꯥꯏꯕꯁꯤꯅ ꯄꯥꯟꯊꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯁꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯐꯣꯟ ꯇꯧꯔꯕꯁꯨ ꯐꯣꯟ ꯄꯥꯏꯔꯛꯇꯕ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯗꯕꯒꯤ ꯃꯔꯝ ꯑꯗꯨ ꯍꯥꯏꯗꯕ ꯍꯪꯂꯨꯔꯒꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯟꯖꯤꯟ ꯐꯣꯟ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯍꯥꯛꯅ ꯀꯣꯜ ꯍꯜꯂꯛꯇꯕ ꯍꯥꯏꯔꯨꯔꯒꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯃꯁꯤꯒ ꯆꯥꯅꯕ ꯋꯥꯐꯝ ꯑꯃ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯃꯁꯤꯗ ꯊꯥꯡꯉꯩ ꯁꯦꯡꯅ ꯄꯥꯟꯊꯣꯏꯅ ꯄꯥꯔꯤꯕꯨ ꯂꯥꯞꯊꯣꯛꯄ ꯄꯥꯝꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏꯅ ꯐꯤꯔꯦꯞ ꯑꯃꯈꯛ ꯂꯧꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯄꯥꯔꯤꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅ ꯊꯣꯛꯅꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡ ꯊꯨꯡꯅꯕ ꯉꯥꯛꯇ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯥꯏꯅꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯅꯨꯡꯁꯤꯅꯗꯕ ꯉꯥꯛꯇ ꯅꯠꯇꯦ ꯊꯨꯡꯅꯕ ꯈꯨꯗꯤꯡꯃꯛꯁꯨ ꯅꯨꯡꯁꯤꯅꯗꯕ ꯉꯥꯛ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯁꯤꯗꯒꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯄꯥꯔꯤꯒ ꯂꯥꯞꯅꯕ ꯍꯥꯏꯕꯗු ꯄꯥꯝꯈꯤꯔꯝꯃꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯦꯞꯄ ꯍꯧꯈꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯁꯣꯔꯤ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯗꯒꯤ ꯑꯩ ꯇꯥꯕ ꯁꯨꯡꯄꯥ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯅꯕꯕꯨ ꯁꯣꯔꯤ ꯍꯥꯏꯔꯒ ꯂꯣꯏꯔꯕ꯭ꯔꯥ ꯑꯔꯨꯕ ꯇꯥꯟꯐꯝ ꯀꯌꯥꯗꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯕ ꯌꯥꯗꯦ ꯑꯩ ꯃꯁꯤꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯄꯥꯔꯤꯗ ꯐꯣꯟ ꯇꯧꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯑꯍꯥꯡꯕ ꯃꯇꯝꯗ ꯄꯥꯔꯤꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯣꯟ ꯄꯥꯏꯈꯤꯗꯦ ꯃꯍꯥꯛ ꯍꯟꯖꯤꯟ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯔꯛꯈꯤ ꯃꯗꯨꯗꯁꯨ ꯃꯍꯥꯛ ꯐꯣꯟ ꯄꯥꯏꯈꯤꯗꯦ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯔꯛꯈꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯅ ꯃꯦꯁꯦꯖ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯥꯗꯅ ꯑꯗꯨꯃꯛ ꯀꯛꯊꯠꯈꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯊꯥ ꯑꯅꯤꯃꯨꯛ ꯍꯧꯈꯤꯔꯝ ꯄꯥꯟꯊꯣꯏꯅ ꯄꯥꯔꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯗꯕꯗꯤ ꯅꯠꯇꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯈꯤ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯄꯥꯔꯤꯒꯤ ꯐꯣꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ ꯂꯥꯛꯇ꯭ꯔꯕꯁꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯈꯤ ꯂꯥꯛꯂꯕꯁꯨ ꯄꯥꯏꯈꯤꯔꯝꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖ ꯐꯥꯎꯕ ꯆꯠꯈꯤꯗꯦ ꯃꯃꯥ ꯃꯄꯥ ꯌꯥꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯄꯥꯟꯊꯣꯏꯒꯤ ꯌꯨꯝꯗ ꯄꯥꯔꯤꯅ ꯍꯦꯛ ꯂꯥꯛꯇꯨꯅ ꯆꯪꯕꯗꯤ ꯌꯥꯕꯗꯤ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯈꯤꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯕ ꯍꯪꯕ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏꯅ ꯃꯦꯁꯦꯖ ꯇꯦꯛꯁ ꯑꯃ ꯇꯧꯈꯤ ꯄꯥꯔꯤ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯔꯛꯄ ꯍꯧꯃꯤꯟꯅꯔꯛꯄ ꯅꯛꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯁꯨꯝ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯅ ꯃꯈꯣꯏꯅ ꯂꯥꯡꯂꯤꯕꯗꯨꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯁꯤꯁꯨ ꯐꯥꯒꯤ ꯅꯠꯇꯦ ꯌꯥꯝꯅ ꯆꯥꯎꯕ ꯗꯥꯏꯇ ꯑꯃꯅꯤ ꯃꯁꯤꯗꯩꯗ ꯁꯣꯔꯤ ꯍꯥꯏꯕꯗꯨꯅ ꯀꯔꯤꯁꯨ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯪꯒꯤ ꯂꯥꯛꯀꯗꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯁꯨ ꯅꯪꯒꯤ ꯂꯝꯕꯤ ꯑꯃ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗꯁꯨ ꯌꯦꯜꯂꯛꯀꯅꯨ ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤ ꯑꯃ ꯑꯩꯅ ꯈꯜꯂꯦ ꯃꯁꯤꯗ ꯅꯪꯅ ꯌꯦꯜꯂꯛꯂꯣꯏ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯗꯨꯝ ꯀꯧꯅꯁꯦ ꯉꯥꯡꯅꯁꯦ ꯍꯧꯈꯤꯕ ꯃꯇꯝꯗꯣ
angang waringegi tina loinarapagi thawdok macha amani haina do makhanse sidagi hena yamna luna khana khumse aina khanbada nangaiga yamna achetpa mari su lekhidabra khale madumakna matam punamakta nangna ibu thawa sadaba hoi ai karisu waraudre masigi matungdadi engonda so text tobiran phone su tobiran aduga ai number su silani nangi phagadaba nangi pamba lambi ma chakhibada aigi mai kaidagidi nongonda air pa mata piror aduga aina su khale nangna su ingonda air pa pirakano tungda nang so phaba mi moiro ai thamaki panthoi masigi matungda pari amuk hana mangonda text torokhidi call su torokhidi masigi mamangdadi kari torobagi aigi phone paidrabadi kari torobagi college ta laktribana karigino nang aibu warorobra ai nangonda I am sorry hairaro asina jingba message kaya miss call kaya mangonda tharaki pantoina thakiba message asigi matungdagidi parina phone su torokti miss call su pirakti ma tumina leki masigi matungda panthoi nungsiba kobanina mahak su wajarami adubu mahana khanki soidana mahak para amadi tamlam lagani nungsiba haibase phagi nati masu khara khangwadi pai adubu mahak yam luna khanjankidi masigi matungda numit kharani hauki adubu panthoi nungsiba kobanina parigi number aduda call tawkhirami adubu mahaki number adu soiso bhairakiram masida pantoina ngakchana ba mafauki tasing namaki mahakti aina mangonda lapnarasi haibasi mahak ngaiduna leirambajani aigu tasing na nungsiba nati aina mangondagi lapthokke khaliba wakhanse yamna phaba kongthang amani kayada thawa sadribani asu kuirabase aingonda karimta hairakti nongmudagi nongma nongmudagi hapta dagi tha mahakna aibu karimta khandabajani adubu aina di mabu nungsibanina mahaki number sida ina call tawri mahakna ti tumina leiba ngami masigi matungda panthoi college chatkhi matam kuina college chaludraba matung aduda college ta pari ugadra haiduna mahakna koithi thikiram adubu marup mapang singda hangba matamda mahakti college karaktaba kuiri asumna hairaki masida mahak khajitang chingnaba phauki yumda halakpaga parigi mapada panthoina call tawki anka pari du college karakpasu udi kari tawba yauge bema nang tadribra afaba nungaiba warini haibadi natrabanina nokoigi babada su aina tamdre parido hospital da leirene he karino haisibonka kari tawba yauge kari su tawdeda maraibak thiba haibaduni poglakpadagi nama soiduna labani jase noi matamga sangadi noi babasu hayu pari bumtung hospital laktana nakoi amuktung unabiba yagadra anka karino haisibo pari bu kari leina lege aingodu dinu mutamana haidina hoi mana waphamse kanamata haidokpigano haiduna khoidu menduna thambani maramsina nangi apokpana pada phauba wari se koina tamdabani ado nangi babada so hayu masi punamakse parina kanamata haidokano haidana wafam mase haidabani ni bema angkal ko yam tuna lakna batoke ado angka parina nari basibo karino panthoi nakoi laklaga yihingo amuktang di laktunane mahaki aroiba matamse masida amuktang di nakoi lakpiyo angkal akoy sidana lak angkal asomna call thamkirami masigi matungda panthoi mahaki apokpa mapa ngairamdana parina lei haribo hospital aduda mahak hatho thulaki matamaduda parina leribo hospital adugi mahaki ward adugi ka mamangda parigi mapa lerami anka kadai waidano parina lerido kadai waidano lawa ibima sidane sika sida leibani amuktang changsilagane nakoi wari watai khaditang sanaba yabre yang khangdre bema akoi su honaba yaba honabani adubu
ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯝꯈ꯭ꯔꯦ ꯏꯕꯦꯝꯃ. ꯆꯪꯉꯣ ꯆꯪꯉꯣ. ꯑꯪꯀꯜ, ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯈꯤꯒꯦ. ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯕꯦꯗꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯀꯥꯞꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯁꯄꯣꯔꯠ ꯀꯌꯥꯃꯔꯨꯝ ꯄꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯈꯤ. ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯟꯊꯣꯏꯅ ꯇꯞꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯄꯥꯔꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ. ꯑꯃꯗꯤ ꯄꯥꯔꯤ 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 ꯑꯩ ꯂꯥꯛꯏ ꯁꯦ ꯅꯃꯤꯠ ꯄꯥꯡꯉꯣ. ꯁꯦ ꯅꯪꯒꯤ ꯄꯥꯟꯊꯣꯏ ꯂꯥꯛꯏ. ꯁꯦ ꯅꯃꯤꯠ ꯄꯥꯡꯉꯣ. ꯑꯣ ꯄꯥꯟꯊꯣꯏ, I'm sorry. ꯑꯩ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ I'm sorry ꯍꯥꯏꯈ꯭ꯔꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅ I'm sorry ꯍꯥꯏꯔꯔꯣꯏ. ꯅꯠꯇꯦ ꯄꯥꯔꯤ, ꯍꯥꯏꯌꯨ. ꯑꯩ ꯅꯪꯅ I am sorry ꯍꯥꯏꯕ ꯇꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ. ꯁꯦ ꯍꯥꯏꯌꯨ ꯍꯥꯏꯌꯨ. ꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ I am sorry ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯤꯕꯗꯣ. ꯁꯦ 하요. ngasisu pena hayo. I am sorry hayo. Nangna siamna luna naraba phawbud ingona haidabay maram karigino. Karigino. Ingoda khangalaktabay maram karigino ba? Panthoy. Ay nangonda call phanayam tawbani. Adubu nangna paibiraktre. Maramdi. Aidi thabak nanthokkanbani. Aidi asoibe yamna leibani. Pari, kaidorobage. Pari. Uncle, pari se kanu matawkhre. Uncle, ha, gari doroge. Isabu kaidoroge. Gari tawkhrage bema. Ai doctor gorke. Nui leram ko. Doctor. Doctor. Pari, se nang gari tawroge ba? Se hayo. Panthoy. Nangona karimta waraude. Ai kanata su warau belite. Ado. Aroi boina. Wa pamam kata haisake. Hayo. Hayo pari. Nang ningona kari haning mage. Hayo nangge pamba hayo. Ai haigat pangamdrabu kokse. Nanggi na tambaktuda kokse na putang tamsake. Hoy, se pare ai semge se nanggi kokto tammo sida tammo ai tambak sida tammo se tamme pari se hayo nang na suyamna lo liba maram karigin se hayo pari hayo se Panthoy. Pari, kaidoroge nang kaidoroge. Pari, nang kaidoroge base. Nang kaidoroge. Panthoy. I'm sorry. Pari se hogulo. Pari, hogulo se. Pari, uncle. Pari se kanu matawkre. Uncle. Ibe malai. Se doctor sule. Doctor. Se isanu pasi kanu matawkre. Tingzige sonda mata thopiro se. Mata thopiro. Oh. Waro bi yadre. I am sorry. Mahak lekidre. Oh, ipagi bungo. Oh, ipagi bungo pari. Nang na karigino ay ba't hadok to na sa liba maram karigino. Se pari hogalo. Se
ꯁꯦ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯅꯪꯒꯤ ꯅꯀꯣꯛ ꯊꯥꯡꯒꯠꯀꯦ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯁꯦ ꯍꯧꯒꯠꯂꯛꯑꯣ ꯄꯥꯔꯤ ꯁꯦ ꯄꯥꯔꯤ ꯁꯦ ꯍꯧꯒꯠꯂꯛꯑꯣ ꯁꯦ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤ ꯄꯥꯔꯤꯒꯤ ꯃꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯈꯤ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯈꯤ ꯄꯥꯟꯊꯣꯏꯁꯨ ꯀꯞꯈꯤ ꯄꯥꯔꯤꯒꯤ ꯃꯄꯥꯁꯨ ꯀꯞꯈꯤ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯨꯝꯗ ꯄꯨꯊꯈꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯂꯣꯏꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯄꯥꯔꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤ ꯄꯥꯟꯊꯣꯏ ꯌꯥꯝꯅ ꯅꯤꯡꯉꯝꯈꯤꯗꯦ ꯃꯍꯥꯛꯅ ꯊꯥ ꯈꯔ ꯃꯤꯔꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯀꯣꯜ ꯃꯍꯥꯛꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯐꯥꯎꯕ ꯄꯥꯗꯅ ꯀꯛꯊꯠꯈꯤꯕ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯍꯥꯛ ꯇꯦꯡꯊꯥꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯌꯨꯝ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯃꯄꯥ ꯂꯥꯛꯈꯤ ꯑꯪꯀꯜ ꯁꯤꯗ ꯆꯪꯁꯟꯕꯤꯔꯛꯑꯣ ꯀꯔꯤ ꯂꯩꯒꯦ ꯑꯪꯀꯜ ꯏꯕꯦꯝꯃ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅꯅꯦ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤꯅꯦ ꯏꯕꯦꯝꯃ ꯑꯪꯀꯜ ꯀꯔꯤꯅꯣ ꯁꯤꯟꯅꯕꯤꯔꯝꯃꯤꯕꯣ ꯁꯦ ꯑꯍꯤꯡ ꯀꯌꯥ ꯃꯍꯥꯛꯅ ꯕꯣꯏ ꯀꯣꯂꯣꯝ ꯄꯥꯏꯗꯅꯅꯦ ꯀꯔꯤꯅꯣ ꯈꯔ ꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯃꯍꯥꯛꯄꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯏꯄꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦꯍꯦ ꯑꯩꯗꯤ ꯄꯤꯔꯔꯣꯏ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯖꯅꯕ ꯏꯕꯦꯝꯃꯅ ꯂꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒꯅꯦ ꯐꯥꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯥꯔꯦꯗ ꯐꯥꯔꯨꯔꯒ ꯀꯩꯗꯧꯅꯤ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯏꯕꯦꯝꯃꯗ ꯑꯩꯅ ꯃꯁꯤꯃꯇꯪ ꯄꯤꯔꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯔꯣꯏꯅ ꯑꯩ ꯄꯤꯒꯦꯅ ꯂꯥꯛꯏꯅꯤꯅꯦ ꯑꯪꯀꯜ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯂꯣꯏꯅ ꯄꯥꯖꯒꯅꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯑꯩꯅ ꯊꯝꯖꯒꯗꯧꯔꯤꯕꯅꯤ ꯑꯪꯀꯜ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯑꯪꯀꯜ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯏꯔꯝꯂꯤꯕ ꯆꯦꯅꯥ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯟꯊꯣꯏꯅ ꯄꯥꯈꯤꯔꯝꯃꯤ ꯍꯥꯏ ꯄꯥꯟꯊꯣꯏ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯃꯇꯝ ꯑꯃꯗ ꯅꯪꯒꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯕ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯑꯩꯅ ꯅꯪꯒꯤ ꯀꯣꯂꯣꯝ ꯐꯖꯕ ꯃꯨꯟꯕꯗꯣ ꯑꯗꯨꯒꯤ ꯅꯪꯅ ꯀꯞꯇꯅ ꯅꯈꯣꯡ ꯊꯤꯟꯗꯅ ꯅꯪꯅ ꯇꯧꯕꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯀꯣ ꯑꯗꯣ ꯈꯪꯍꯧꯗꯦꯀꯣ ꯃꯇꯝꯗꯣ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯍꯧꯈ꯭ꯔꯒ ꯈꯔ ꯂꯩꯔꯀꯥꯟꯗꯤ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤ ꯀꯣꯏꯕꯒ ꯆꯠꯃꯤꯟꯅꯕꯗꯣ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯩꯅ ꯅꯪꯅ ꯍꯥꯏꯕꯗ ꯃꯇꯝ ꯆꯥꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗꯦ ꯑꯗꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯅꯪꯅ ꯁꯥꯎꯈꯤꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯟꯁꯤꯜꯂꯒ ꯅꯉꯣꯟꯗ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯁꯤ ꯉꯥꯛꯇꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏ ꯑꯩ ꯇꯁꯦꯡꯅ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯣ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯪꯅ ꯏꯕꯥꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞꯅꯤ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ ꯅꯪꯒ ꯑꯩꯒ ꯂꯥꯞꯊꯣꯛꯅꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤꯕꯗꯣ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯃꯩꯒꯤ ꯆꯤꯡ ꯑꯣꯝꯗꯨꯅ ꯂꯩꯔꯝꯕ ꯄꯣꯛꯈꯥꯏꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯅꯉꯣꯟꯗ ꯀꯣꯜ ꯌꯥꯝꯅ ꯇꯧꯏ ꯅꯪꯅ ꯄꯥꯏꯕꯤꯔꯛꯈꯤꯗꯦ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯃꯦꯁꯦꯖ ꯌꯥꯝꯅ ꯁꯥꯡꯕ ꯃꯦꯁꯦꯖ ꯑꯩ ꯏꯈꯤ ꯚꯣꯏꯁ ꯃꯦꯁꯦꯖꯁꯨ ꯊꯥꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯕꯤꯈꯤꯕ꯭ꯔꯥ ꯄꯥꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯈꯤꯗ꯭ꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯄꯥꯕꯤꯔꯝꯂꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯈꯪꯂꯝꯒꯗꯕꯅꯤ ꯀꯣꯂꯦꯖꯇ ꯉꯟꯅ ꯊꯦꯡꯅꯁꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝꯅ ꯉꯟꯅ ꯂꯣꯏꯁꯤꯟꯈꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯗꯥꯔꯤꯒꯤ ꯃꯄꯥ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯑꯩ ꯑꯅꯥꯕ ꯍꯧꯈꯤ ꯑꯩ ꯗꯥꯔꯤꯗ ꯇꯨꯁꯤꯟꯈꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯣꯛꯍꯧꯗꯦ ꯑꯩ ꯋꯥꯟꯊꯩ ꯍꯥꯏ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯛꯅꯩ ꯍꯥꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯑꯩ ꯂꯥꯌꯦꯡꯕ ꯍꯧꯈꯤ ꯃꯁꯤꯗ ꯑꯩ ꯈꯪꯈꯤ ꯑꯩꯒꯤ ꯍꯥꯔꯠꯇ ꯃꯈꯨꯜ ꯑꯃ ꯍꯣꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤꯁꯦ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯪꯍꯧꯗꯕꯅ ꯑꯅꯥꯕꯁꯤ ꯌꯥꯝꯅ ꯍꯦꯟꯖꯤꯟꯈꯤꯕ ꯃꯁꯤꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯍꯦꯛ ꯍꯦꯛ ꯋꯥꯟꯊꯕꯤ ꯍꯧꯏ ꯑꯩ ꯅꯪꯅ ꯅꯣꯡꯃ ꯒꯥꯔꯗꯦꯟꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯛꯄꯗ ꯅꯪꯅ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅ ꯉꯥꯏꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯣ ꯑꯩ ꯋꯥꯟꯊꯈꯤ ꯏꯁꯤꯡ ꯊꯥꯗꯨꯅ ꯏꯃꯥ ꯍꯣꯏꯅ ꯂꯥꯛꯅꯩ ꯍꯥꯏ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯅꯨꯃꯤꯗꯥꯡ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯅ ꯐꯣꯟ ꯀꯛꯊꯠꯈꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯈꯤꯗꯦ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠꯇꯣ ꯑꯩ ꯆꯥꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯋꯥꯟꯊꯕ ꯍꯧꯔꯛꯇꯨꯅ ꯑꯩ ꯕꯥꯠꯔꯨꯝꯗ ꯇꯨꯁꯤꯟꯈꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯂꯥꯛꯅꯩ ꯌꯥꯏ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯒꯗꯕꯗꯣ ꯐꯣꯟ ꯑꯗꯨ ꯌꯥꯈꯤꯗꯕꯅꯤ ꯃꯗꯨꯒꯤ ꯃꯊꯪ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯑꯌꯨꯛꯇ ꯐꯣꯟ ꯑꯗꯨ ꯁꯦꯝꯖꯤꯜꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯀꯤꯈꯤ ꯄꯥꯟꯊꯣꯏ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯑꯅꯥꯕ ꯑꯃ ꯂꯩꯔꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯀꯤꯖꯈꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯊꯨꯡ ꯑꯃ ꯂꯩꯔꯕ ꯐꯥꯎꯕꯗ ꯑꯩꯅ ꯅꯉꯣꯟꯗ ꯂꯣꯠꯁꯤꯟꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯤꯕ ꯃꯈꯩ ꯏꯟꯗꯨꯅ ꯃꯤꯀꯨꯞ ꯈꯔꯗꯪꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯣꯏꯅꯖꯗꯨꯅ ꯇꯦꯜꯂꯒꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒ ꯂꯣꯏꯅꯖꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯐꯪꯖꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯥꯎꯁꯦ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦ ꯅꯪꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯇꯝꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯍꯣꯠꯅꯕꯗ ꯑꯁꯦꯡꯕ ꯈꯔ ꯑꯩꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯕꯁꯦ ꯃꯁꯤꯒꯤꯗꯃꯛ I am sorry. Panthoi. Asumna chithigi marol asi pajabada Panthoi. Mamittagi mapi ira chinthaduna. Ingagi nongum leptuna chinthaki. Ningam daba kayana mamangda thokkiba thodok wathok kaya singadu ningsingluraga mahakna khallubu wakhaladuga mahakki machinda yamna tattana haiba I am sorry. Kari maramgidamak hairiba. Asengba asi khanglapku mikuptadi mahakki mamangda mahakna matek khara mirai biruraba pari taibangpan thadoktuna chatkirami tengthajaki mathanta masibu hongnaribara henongdamba miyoiba amagi punsida asuk waba chaina karigidama karamba mapokta kari lalubagidama karigi asuk waba chaina pibiriba tengthajaduna adumak Panthoi mahakna iramba chithi edu hanjen hanjen paduna adumak tengthajaduna Panthoi ne leki ngasigi tangka kasidi khoina tamsindi yai nungsiba amasung nungsibi amana amagi thamoi masak munna khangdokpa haibasi yamna tangai fadaba amani haibasini nungsiba amana nungsibagi maphamda thamoi sengna haijariba wafam adu sengna tabidaba darabadi thamoi adugi masak khangdaduna awabagi maikai amada chatkiba haibasi masana tabani thengthabiganu wakhal tarakpa matamdadi asumna thengthakibi yai I am sorry hariba singbu makoina soiriba adugi maramda munna khangba tangai fade